Ngasi numidawayrang phongkiba Kangleipak Meragi Pause degi maruoiba pau khara khangasaraga miyamda khudo tamjage Churchampur bulamka haina onthoktuna ITLF na entry fast kaklaga miyoi kya changhambagi thabak satharai Manipur da thoklibi irang asigi khudongchaba lawduna Indigenous Tribal Leaders Forum ITLF na Churchampur da lamka haina thonjinduna tawningbada tawduna leirei Churchampur da changba miyoi phawa pass kaklaga changhallei Aramba thong asi ITLF ki Defense Department na mapung oiba thodang lawduna hotnari Churchampur da kanagomba miyoi amana changbada thangai phadana lawgadaba pass bibagi receive haujikti sapak phaklaklei lupasina lawkhalapa khongthangi manungchanna kanagomba miyoi amana Churchampur da changge haiba matamda piba pass da miyoi adugi laifam phone number Aadhaar number amasung kari thabakki lakpano haiba mayek sengna palle lupasina hokiba September gi tang 8 da Tha amagi validity da piba pass amada record number 2592 oiba aduga changlakliba miyoi adu UP dagi Fasing kauba miyoi amani haina palle maki mobile number amadi Aadhaar number su receive aduda mayek sengna yauri miyoi asina changlakpagi maramna poche supply tawbani hairi masigi mathakta lawanpui kauba miyoi amana confirm tawduna mobile number 7085780112 da contact tawbani haina mayek sengna palle Churchampur changnaba pass ase ITLF Defense Department gi chairman amaso Kuki Chief Association amadi Kuki MP Churchampur ki secretary na yare haiduna makhoi gi khoyek piri ITLF ki khongthang asida lupasina Churchampur bu makhoi khakta gi lamne haina lawbagalonyana lamka haiba maming thonjinduna ai apa amata yawduna maningtamna thabak tawrabra haibagi chingnaba amma yamma sound leire hairi makha tarapa pauda Jiribamda leiba maitesing Silchada free oina chathok chachin tawba ngamdrei Manipur da thokliba sai amaga tha tare sujilaklaba Manipur gi kanglup ani ge lal asina maram oiduna Jiribamda leiba maitesing chathok chachin tawbada yamna khudongchadaba mayoknare Laikha gi lambi da National Highway 37 Imphal Jiribam lambi da su chapa yadrei aduga Jiribamda gi Silchar town tana chatliba lambi paring asida Puki khul kaya leiba maramna maitesing free oina chathok chachin tawba yadre haire Jiribamda lariba praja section kaya degi pause asida phongdorakpagi matung inade Jiribamdagi Silchar phawbagi arapase ki minifuga mangane Jiribamgi praja singge de Silchar town asida chatuna miyoibana hingbada changdaba yadraba pochai sing layudrabade atai mafam laitaba haibadu oire aduba Jiribam Silchar lambi paring chapagi kimi 10 phawbagi manungda lambi mataida Kuki khul kaya laibana lambi chapada akiba pokpadagi lambi chapa ngamdabani haire lambi paring asida lariba kuki khul singa se hauki pundri markhulen amadi muslim ga kuki singa yana duna tariba lalpani hariba khul singa sine haire hauji phawagi oina di Assam police ki kanguna yamatonya patrolling satuna ngak sambagi akamba thabak lokhale aduba Silchar lambi paring asida lariba kuki khul singi miyo sing lambi mayada pulap hamjinduna Laiba asina maitai singa lambi chathok chachin tawbada athingba pirakpa yabagi chingnaba laibana Jiribamda laiba maitai singna Silchar town chatuna pochai laibada akiba phawbadi chatabagi maram oire hairi makha tarapa pauda Manipur da thoklibi irang asi loichinaba center lengangna awangba thaki mifam ama phamkhrei CM sai amaga tha tare sujilaklaba Manipur da thokliba kanglup ani gi sathiraba lal asi laksinduna mahoksagi phibamda hanjilaknabagi damak Center lengangna yamna luba awangba thaki mifam ama phamkhre haina Manipur gi State Minister M Birena phongdokhre haina India Today NA gi pau amana haire awangba thaki mifam aduda kari karamba warep sing khanakhibage haibadudi CM Birena phongdokhide haire India Today NA gi pau asina makha taribadi CM Birena haikibada maitei amadi kuki phurub ani gi marakta pau phongnadabadagi lairiba khenaba wakholo kaya asi pau phogdo handuna Kenaba singko anaba lengaki maikeidegi honaba leptri loinana lakhapa yaba khongthang kaya lakhale masida lenga amadi civil society organization kayana puna hotnaminabadagi Manipur da ingtapa mahoksagi phibamda amuk santi hanjilakpa haure haina phongdoki haire makha tarapoina kangla paudagi maru oiba pau khara khangasaraga miyamda khudo tamjige Churchampur dagi miyoi ama maina singbadagi sirei Airtel gi fiber lineman amma maina singbadagi laikhidrei Hariba thaudo asing ngasi nungthil pung amaga mai yankhairom tabada Churchampur police station manung chamba
Thingkangphai Village thokhibani thaudo aduda laikhidraba mayoi adugi maming Mr. Bunglon chai kuntra apopa paumi thangkawi Churchampur gi Bungwan Village dagini hariba laibak thiba thaudo ase mahan Airtel fiber wifi connection taunaba semjin sajinbagi thabak satharinga khanguduna anti wire na thenglubadagi laibak thiba thaudo adu thokhi ma khudakta Churchampur district hospital da laikanaraba matung laikanaba ngamdana laikhidabani hairi makha tarapa pauda miyamna sakhangnaраbi RK Santhoibi sakhangdabasingna phaduna punaba honaramlei mobile munkrei miyamna sakhangnaраbi social media influencer RK Santhoibi sakhangdaba nupi ani yauna miyoi mangaromna ngara numidang pung nipa makarom tabada tera lokrapam laikai laiba mahak masagi mayumdagi nomai chingdoda phanaba honarambaga lonina mobile phone mullaga pukhrei thaudo asiga mai lenina RK Santhoibina Imphal Police Station aiba chiro ama pisinuna wakakhre hairi hiramasiga mai lenina ngasi Manipur Press Club ta pangthokpa paugi mifam amada RK Santhoibina hai ngara numidang pung 3 makaram tabada RK Santhoibina ma ke Facebook live thadina pikliba anga ama yauna makoi ahum mari wai sadina leiringai nupi ani yauna mioi manga changlatuna ma punomanya nambaga lonina phadina punaba honakhi amadi law khongba tawnabadagi lekai miyam tholakpadagi sakhangdabasing adu RK Santhoibibu inthoklamlaga chakhibani aduma pu mahana pariba mobile phone di mullaga pokhre hairi mahana makhata na hai asigomba thaudo asi hauzik Manipur gi mafam ayambada toina thoi haibase miyamna khangnaraba wafamni aina ngasi phawbada kanagomba party amadi organization amataga ningai sangnanaba amata laikhide kari maramgi damak mi leitaba tanja lauraga asigomba thawung asi chatharibano ain organization amataga zinda pawdana duna khanabasi leitabana asigomba thaudo asi tholapasi yamna ngakna thoi isu ama hekta tholapa matamda aina Abdul chachabani apuma khunai ama pamjaruba amadi aikhoi masaga marakta mungnaba asigomba thawungsing asi pamdabadagi pendabai kholaw khara laujaki masi aigi live yengbiriba ireja miyamna khangbirangbani ma kilaugiba mobile phone adu yaragadi aingonda natraga aibu nungsibiba ima ibal kaya ama leiri makoida paw phubirakpa yagani phone asida maru oina hauzik thoklibi irang asiga mari leinina maitei singda yamna kanagadaba amadi kuki singdadi lobhol oigadaba farikol kaya ama yaukhrei asiguma recording asi manghanba yade maram aduna ngarang lakpiramliba ichil inausingna mobile phone adu athubada khusinabiu haina su phongdokhi makha tarakpa oina panam pause degi maru oiba paw khara khangasaraga miyamda khudo tamjige kukina tabasing Churchampur sangbada ITLF na pass pirabra kukina taba atopa phorop singna Churchampur sangba matamda Indigenous Tribal Leaders Forum ITLF na pass piraga sanghalabra haibagi wahang lakli hiramasiga mai lenina kuki taba mafam singda atopa community singi miyoi singjangmada permit system chanabagi maung ama social media gi tongan tongama platform singda viral oirakli ba post asigi matung inna tha asigi hokhiba sector mapanda Uttar Pradesh tagi nan Manipur ama ITLF na Churchampur district ka sangbagi pass pibagi receipt asida ITLF First Defense Department haina thaba logo yauri lonana ITLF has granted the following permission to enter the district kindly allow the pass haiba waising thaba uri masigi mathakta issuing authority Defense Department ki chairman amadi KCA Defense Department Secretary ki khoyak piri adam oinama viral oirakliba permit asigi matangda ITLF ki maikedi official oiba paw phongba leitri lonina hiram asida lengang sa akama miyeng sanghaningbagi apama maikei kayadagi thamlakli makha tarapa pawda naga taba mafam singda ngangphai sabal khanaba thorang yaba ngamloi NBC FM Indor mema ngangphai paringi Manipur sarukta naga taba mafam khaktada ngangphai sabal khabagi thabak chathanaba India government gi thausul yaba ngamloi haina Naga Village Chief Federation Manipur NBC FM na phongdorakli NBC FM gi wangaloi Darthor Peter na phongdorakpada India government na Indokwar member ngangkhoi paring Manipur gi sarukta naga taba mafam singda ngangkhoi samal khanaba khangangkiba wafam adu Federation asigi anisuba assembly na yaba ngamloi hana yetnaba yaudana warep laurei mahakna hai naga taba mafam khaktada Indo-Myanmar border fencing tongnaba India government na laukhatlakliba tharang asi naga singi hak mapa amadi
ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯍꯛ ꯀꯟꯅꯕ ꯄꯤꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯗꯦꯀꯂꯥꯔꯦꯁꯟꯒꯤ ꯋꯥꯐꯝ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯃꯦꯡꯂꯣꯡ, ꯆꯥꯟꯗꯦꯜ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ, ꯅꯣꯅꯦ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯍꯛ ꯀꯟꯅꯕ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯄꯤꯔꯛꯄ ꯗꯥꯏꯔꯦꯛꯇꯤꯕ ꯈꯨꯗꯤꯡꯃꯛ ꯅꯥꯒꯥ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯅ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯗ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯒꯁꯨ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯉꯝꯈꯩ ꯁꯥꯕ ꯈꯥꯅꯕ ꯁꯦꯟꯇꯔꯗ ꯀꯟꯅ ꯇꯛꯁꯤꯜꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯨꯜꯂꯤꯕ ꯀꯤꯂꯣꯃꯤꯇꯔ 397 ꯁꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯉꯝꯈꯩ ꯁꯥꯕ ꯈꯥꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯊꯕ ꯊꯤꯡꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯉꯝꯈꯩ ꯁꯥꯕ ꯈꯥꯕꯒꯤ ꯊꯕꯛ ꯊꯨꯖꯤꯟꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯥꯆꯥꯔꯌꯅ ꯍꯟꯗꯛ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯆꯠꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯉꯝꯈꯩ ꯂꯥꯟꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯅꯕ ꯑꯃꯗꯤ ꯑꯇꯩ ꯍꯣꯁꯇꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯊꯤꯡꯅꯕ ꯉꯝꯈꯩ ꯁꯥꯕ ꯈꯥꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯌꯥꯡꯁꯤꯡꯅ ꯆꯪꯁꯤꯟꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤ ꯀꯤꯂꯣꯃꯤꯇꯔ 397 ꯉꯝꯈꯩ ꯄꯨꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛ ꯁꯥꯕ ꯈꯥꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀ ꯀꯤꯂꯣꯃꯤꯇꯔ 910, ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 215, ꯃꯤꯖꯣꯔꯥꯝꯒ ꯀꯤꯂꯣꯃꯤꯇꯔ 910 ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 19,793, ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯨꯜꯂꯤꯕꯅꯤ꯫